Minority Students Association MSA Manipur na sinduna Madrasa Modernization gi makhada laiba Madrasa Kuntra gi principal amadi Madrasa Committee gi miyoi singa faminaduna hauzi koiriba Madrasa singa sigi matangda khananaina kre Mifam aduda Waqf Board Manipur gi authority na Madrasa Kuntra da lairamba oza sing lauthokuna anauba school mari lausinduna school sing aduda oza sing thakibabu yaningdaba fongdokpaga loinana Athubada oza sing thabiraknaba wafam thamlakli makhatana numit humni gi manungda oza sing thabiraktragadi thangnaba numitagi akanba khongjang changsilagani hairi MSA Manipur na makhatana hai Madrasa singi hak matkanu Madrasa singi fangfam thokpa fanghanbiyu Tha taruk amadi nipan amadi chahi mari school kadana lairamba oza sing action launaba mari lainaba authority da hairagani haina fongdokhi Loinana Madrasa Kuntra dagi Madrasa Kharam Masana Waqf dagi Toksarage haina withdraw tawriba Madrasa sing Waqf authority na kakthatana fangfam thokpa hak sing matam chana lauramba thengnare Hariba Madrasa withdraw tawkraba sing adugi Waqf na thadariba selfam sing mafam kadaida sizinabagi amadi kanagi freight khawda changlibano haiba wafam su fongdorakhi tamimse amadi Madrasa committee gi miyoi singa haminara kanda hojik Waqf gi oiriba isusingi matangda kunna khannaina kaita khannaina wasida isida akoina khannaina bada madrasa sing asidagi oza sing lauthokiba sigi mayokta madrasa kuthana lepti haibogi waqf madrasa kuthana bire aduga waqf board ki makhada lairamlaga madrasa kuthana sigi marakta aikoi madrasa si waqf makhada laiba Lairiba se koi toksarage withdraw tawrage na madrasa khara hai khibasa asigi machin hangjaba matamda makoina phongdora pose kaino harakpa kanda Waqf Board authority na oza thaning atharakpa thaning da troppa lauthoning matam lauthoning matam da adum thajalakpagi maram oirakanda madrasa sida koigi niyam chumdaba mong lerak pasidagi hariba Waqf Board ki oza se koi pamjadre Waqf Board start tawraga leibase koi leizaro withdraw tawani haiba thori masida MSA na hanjaning badi Waqf Board ki register makhada leiba Madrasa amada aikoi ki masana withdraw tawre tu e hairakanda Madrasa kuntra dagi tokhraba moi khara do khaibo kanda leigero poto adugi duda leitabida 2024 foba 24 fogi report ta akoi gi 24 fogi report ta akoi na phangjabada hairiba madrasa sing ase adum yauraga lei haitare moi gi phangkhum thokpa hak sing je bung matik sana phangi haitare adu tokre hairakanda magi phangkhum thokpa hak se pidam leiba sigi maram si karino hairiba magi phangkhum thokpa hak se madrasa na lawdabida kana gu magi phuri khawda changabra haiba se MSA na sauna hangjari haibaduni du makha sathrakpada agoigi Waqf Board ki makhada anoba school mari lausalla akanda hairiba madrasa kuntra da lairambo oza singse lauthu akanda hairiba school mari sina mari padan ki base masi tawbiganu masi khudak lepiyo haibaduni madrasa kuntra dagi hajira ibase masi dai sida MSA na thamjani bade hairiba madrasa kuntra asidagi lauthu akanda atop school mari da oza sing ase thajan ki basa masi tawbigano masina maram oiraka na madrasa kuntra ase sibagi bibam da laire haibaduni aduga aroibada thamjaningi sing kaino hairakanda madrasa kuntra gi hakmat akanda ngasi thode laire basa khudak ta lepakanda achumba tawbiraga hairibo oza sing ase numit hunni bogi manungda habirakta taragadi Minority Student Association amadi Madrasa gi akoigi Madrasa Kuntra gi committee ga puna kusam narakanda hangnaba mikupta gi akan mamakhan makha kya gi khongjang changsalagni haiba wapamma akoi hamjari haibaduni hamningisi adoga loi loinana makhata na MSA Manipur na hamjaning badi Waqf gi lairibo oza singi marakta akoigi school sahi mari ka daba tha taru ka daba akoigi sahi ani ka daba oza akoigi 20 something laire hairibo oza sing ase akoi athongo tamda mari laina ho thamti da sing bira kanda makhoi sing asigi mathakta action lawina basu akoi hairagini hairagi wafam yo akoi yagi thoyo thamjari